इम्फाल दगी कांगपोकपी चटप लंबी की कलापहार मनाक्ता लैब अतोकपा नागा विलेज की युम कया मई थारमले हाइरि मुकनबा लैरिबा कुकी अमदि नागा अनि की मरक्ता युम मई थानबगी थौदोक अमुक हौरकपगुम तौरकले ngarang numitang pung 8 rom tarakpa matamda camouflage uniform setpa khulai pai matik sana paiba kuki singna kangpokpi district ki samphai bok ki manung chanba tokpa naga village ki sasiaw na yum mapan mai tharam le haili thodok adu ta Meeoi amata asok apandi yaw khiba leite adum oinamak lanthum kaya di amanga ta thokre thodok adu na maram oiraga khun adugi Meeoi kaya leifam leitabagi awawa mayok na re haili amaram do tokpa naga village authority na media thadorpa cherol amana hai हिंसा की थौदोक अदु कुकी नार्को टेररिस्ट मिलिटेंट सिंह नसा थकिबो ओइगनी थौदोक अदु थोकले हाइबा पाउ फंगलबसु मनाक नकपदा लैरिबा कला पहाड़ स्कूल दा लैरिबा सीआरपीएफ की कांगबु अमदि कांगपोकपी पुलिस की कांगबु मतम साना लाखिदे मखोइना लाकलंबा तारबदी लंथुम खरा मखैदि कनबंगम लमगदबनी थोकपा नागा विलेज अथॉरिटी ना हिंसा की ओइबा थौदोक अमता सत्थबा तौदना खुन अमदि थंगनबदा लैरिबा खुन सिंह शांति थमनबा अमदि लोबु इकाई खुमनना लैखिबा खुन अदो कुकी नार्को टेररिस्ट सिंह अटैक सथरखिबा असि अकनबा मोंगदा कंडेम तवी मरम अदुना थौदोक अदुगी मतंगदा मरि लेनेबा सिंगना थिजनबगा लोइनना एफआईआर अमा रजिस्टर तौगदबनी अटैक अदु सथरखिबादा कुकी नार्को टेररिस्ट मिलिटेंट सिंह अथुबदा फादुना लीगल एक्शन लौखटकदबनी मतुंगदा सिगुंबा थौदोक असि अमुक हन्ना थोखनदनबा मतिक साबा सिक्योरिटी थमगदबनी युम मै थाबा खुंजा सिंह रिलीफ अमदि रिहेबिलिटेशन सिंह पीबगा लोइनना कंपेंसेशन पीगदबनी स्टेट गवर्नमेंट डिस्ट्रिक्ट एडमिनिस्ट्रेशन सिक्योरिटी एजेंसी सिंगना मखाताना पामदबा थौदोक सिंह थोक्तनबा अथुबदा एक्शन लौखटकदबनी हाइरि Libya military intelligence chief Carlos the Sire nungpok thangba Libya gi Libyan National Army gi military intelligence chief adu Benjaji gi Hawani area da ma ki yungi mapanda ma ki car manung da explosive device ama pokhai rakhibada ningthokaba numita Sire haina security likhun anina Reuters da phongdokre masak maming phongdoktona wangang kiba likhun sing aduna numidang wairam da pokhai kiba du da brigadier Fauji Mansuri sikhibani haiki attack adu kanana tawbono natraga device adu karamba makhal ginu haiba marik chumba pi dena makhoina haiki miyat asina 2020 ceasefire amana achoba warfare ama lefen khrabasu yeng thinaba administration sing amasung armed group sing na sakti painariba Libya da makhata na oiriba security ki singnaba sing adu uli matam sangna palam khiba autotrack Muammar Gaddafi gi lengak thugai khiba 2011 neto na saugatpa miyang iho amagi matung 2014 da Libya yeng thina manung pok thangba amasung nongchup thangba faction sing oina mache taki military commander Khalifa Haftar na luchingba Libyan National Army na nungpok thangba amasung kha thangba ayamba saruk pai masina Benghazi da laiba authorities ka pulli aduga amarom da konung Tripoli da laiba international na recognized tawba government of national unity nongchup ki ayamba pai Ukraine gi Zaporizhia da Russian attack ta manga sikre Ukraine gi khanung pok thangba Zaporizhia da Russia ge attack amada Meeoi manga sikre amasung kun chokre haina regional authorities na laiba pupanumita phongdokre official sing na ballistic missile attack amani haikiba duda Kiev ta pokhai begi thodok sing thoki Moscow na North Korea gi sogot paga loidina makhata na makhoi gi chehi mari helabalan kan khatuna chaigol khara sida Ukraine gi city sing gi mathakta long range missile sing gi attack hengalaki missile sing paisilakle haina authorities na warning tawkiba hing nungai hek matung Kiev ta AFP journalist sing na pokhai begi makhol ke amarum hauna taki Moscow na chaigol khara sida ballistic missile attack sing hengalaki ballistic missile attack sing ase US Patriot sing yauna akangna ba air defense system khaktada intercept tawbangami KIO na yaul ihoda khumang chawsin ba miyam dagi mateng ni krem Myanmar hunta lainga ki mayok talan horiba Kachin Independence Organization KIO na yaul ihoda hena khumang chawsin ba labak dugi miyam amadi international community dagi tengmang ni kre KIO gi chairman general N Ben Lagi warol amada steering council for The emergence of a Federal Democratic Union FCEF na changsilakliba yaul iho asida laibaki miyam sing amasung international community na political amasung military initiative ta mapungfa na tengbang pirak na buwafam phongdorakibani Kachin Ma Thursday gi thoramda wangang na duna General N Ben Lana resistant force sing marakta lingjel manana chatmina na ba phongdok paga loinana ethnic group sing na khongpham chen amata oina lepmina rabadi Myanmar military gi dictatorship asi manghanuna ningkha tampunsi amada hingba ngamgani haina phongdoki kumja 2026 ki March kontra da semkiba SCEF asi National Unity Government NUG gi mayakta laibaga loinana awang batha ki chungsinaba group amani committee asida maroiba ethnic armed organization KIO
Karen National Union, KNU Chin National Front, CNF amasung Karenni National Progressive Party, KNPP yauri committee asida yauriba ethnic organization marina leiba asida leiriba miyamgi yaifanabagi Revolutionary Group singa loinana pandam amatada changsinuna Myanmar gi dictatorship lengak pu thengnaminasi Myanmar lengak ki mayok ta horiba yaul iho asibu mai pangnabagi damak yumlo nariba leibak sing matik mayai lereba leibak sing international organization kaya dagi mateng lobagi tangai fadaba sulai haina NBN na fongdokre Drug ka konana ayon bafare ngasi Bishnupur District Police na drug yon bani haiba Kwakta Municipal Council 1 number 3 dagi MD Firoz Khan nifukamathoi kauba drug peddler ama heroin gram 122 hablamba sapon kef taraga konana moirang oksong paringda frisking amasung checking tawada fare haina police control room gi cherol amada fongduragli China gi thawong India na reject tawkre Arunachal Pradesh ki tongan bamafam kungatararet pu China na makhoi gi mef ta yahonna bohonarakpa bu India na yaning da fongdoklo duna India gi northeast state asi leba asi gi saruk amani masida hongdok hongjin yaroi haina fongdokre wafam asi Ministry of External Affairs ki wangangloi Randir Joshua na fongdokibani China gi maikai de gisulaiba asigi Foreign Ministry gi wangangloi go Jaikun na Arunachal Pradesh ki matangda India na fongdoragli wafam asi illegal oiba amasung chatnaba yaroida wafam ni hairaduna China na Arunachal Pradesh pu jangnam haina mingthon baga loina na mafam asi China gi territory gi manungda laigadabani haina su fongdorakre panbaya bade Arunachal Pradesh ki tongan ba mafam singda China na hanjin makhoi gi loan gi mingsi sizinaduna maming thonjilakpagi thawong chatharakibani thawong asida India na ayaba pidana leirakibani India na World Economic Outlook ki GDP da taruk subada leire International Monetary Fund IMF na April 2026 fawbagi oina puthokpa masigi World Economic Outlook ta chen senba chahi 2025-26 ki oina India gi nominal GDP gi chang asi dollar trillion 3.92 oiduna malem gi leibak singi manung da taruk suba khwaidagi economy wangba leiba ama oiri haina parliament ta fongdokre wafam masing asi Rajya Sabha da Finance Ministry gi state Minister Pankaj Chaudhary na pikiba aiba paukhum amada fongdokibani Khulsu khulai sing fagale police control room gi cherol amada ngasi hyanglam PS na konba wabagai tural mamai area da thi humbada magazine ko naba .303 rifle ama magazine yawba 9mm pistol ama single barrel ahum magazine amamam yawba carbine ahum cover yawba 51mm mortar bomb ama tube launching ahum detonator amasung ring ama yawba hand grenade ani tongan tongamba nongmai gi maru ka payariba maru taraga nipan cover yawba insas rifles ki bayonet ama bulletproof plate cover yauna wireless set amasung atay polam singni haidi amaramda tha asigi mapanda 8 Bihar Regiment amasung Thobal Dam PS na mafau Kuki Khulda Joint Operation Chathabada hand grenade ani stun grenade ama magazine ga konaba 7.65mm gi pistol ama nongmai asigi maru mari amasung kapthokraba empty case ama amadi charger ga konaba wireless set ama recover tawre haidi UG taruk fare police control room gi cherol ama ngasi security force na KCP apun magi Wakamam Rahul Elias Thenau Kungatare Kawa Kedar ama Porongpap Soibam Laikai dagi fare Amaram da ngasi security force na fare hariba topa UG Kedar singna koireng na luchingba UNLF ki Kedar Moirang Them Riki Elias Achangba Elias Naucha Kutaraga Mapan na Kura Elias Ram Laikai dagi fare RPF PL gi Serau Makha Laikai dagi Thoiding Jambobi Nifuga Taruk na Maha ki Mayum dagi 2-wheeler ama amasung mobile phone ama ga kona na fare UPPK gi hyang mayai lekai dagi juvenile kedar amasu khongjom area dagi fare hairi amaram da ngarang kakching gi CDO amasung 46 AR na yumnam paringba kungataret kauba wabagai mayai lekai dagi NRFM gi kedar ama maha ki lekai dagi fabaga loina na Langathel area da thawal CDO amasung 33 AR na chathaba operation da Langathel laikol kaithel dagi puyam inau chani fugani thoi kauba KYKL gi kedar amasu fare hairi Lenga ki cabinet mifam gi warep assembly gi nipan suba session kaunaba September anida governor da recommendation taunaba warep na kre senapati da lenga ki medical college ama lingkhat pada ayaba pi kre Asian Games amasung Commonwealth Games da medal fanglaba sanaroi sing da pi gadaba senfam hengar han kre Mantri Pukri da laiba Chief Minister gi Secretariat ngasi Waikem Chana preside tawduna pangthokiba lenga ki cabinet mifam na tungan ba warep sing lokhiba gi manungda senapati da lenga ki medical college ama lingkhat pada mifam na yaba pire college asida chahi gi oina MBBS meheroi chama tambagi khudong chaba fanganaba su warep na kre Manipur dagi Asian Games amasung Commonwealth Games da medal fanglaba sanaroi sing da piba sel gi mana handak Glasgow da pangthokiba kunga humdoi suba Commonwealth Games dagi hauraduna lengakna hengar hanbadasu ayaba pikre Commonwealth Games ki oina gold silver amasung bronze medalist amadi participants sing da mathang sina lupa lakun tara amasung mari piragani masigi mathakta judo gi
Sanaroi Likmabam Susilada Nauna Sema Deputy Superintendent of Police Sporta promotion piduna appointment pibada ayaba pikre. Arjun Awardee so oriba Olympian ke Chinglen Sanabuna Youth Affairs and Sport Loisangda Deputy Director Sport promotion oina appointment pibada so ayaba pikre. Khwaidigi maru oiba warefta Taraganithoi suba Manipur Legislative Assembly gi Nipan suba mifam saman taunabagi damak mathang thagi anida governor da recommendation tawwa hainasu ngasigi mifam na waref lawki atai waref singi manungda all Bishnupur District Working Journalist ki press club ki office building sanaba kha Bishnupur da lampi bida so ayaba piki loinena February 1 2020 dagi hauraga December 31 2025 fawbagi manungda gari singi fitness certificate renew tawbagi thabakta thengthaba singda numit khudingi oina lupa yankai gi fee logani harambadu one time major oina lupa 10 da hantahankhre Guwahati dagi jiribam fawraga yenau amasung machinjak sing pusilakpada tha amarom changle numit masing yamna changbagi mathakta yen machinjak ki mamal wangkhalakpada Manipurda yen loiriba sing mutkadaure Manipur amasung India lengang na May 3 2023 dagi horakiba Manipur ki kanglo masel lan Houjik jahi ahum helaklaba fawbada waroshin puraktuna state asida ingtapa mahusagi fibam hanjil halakpa ngamdabadagi lan asina maram oiraduna hiram kayada soksil halakpagi manungda semilonda chang fangna choksilakpaga loinana mapandagi chananaba yen amasung loinanaba yenau pusilaktuna hingnabagi lambi oijoriba Meeoi kayagi thabak pungmut mutpagi fibamda leirakadaure chingi district singda leiriba poultry farmers singa hakthengna unabagi khudongchaba fangdrabasu tampaki district kharada pauche sina koina chatuna poultry farmers sing amasung mapandagi chananaba pusilakpa yen yoliba Meeoi kharaga wari sanarubada makhoi sinpham asida maithiba haurakle amasung masina makhoi gi hingnabagi lambi oiba yarakloi daure haina pendaba phongdoknarakle wafam asida pauche asina poultry farmers singi damak chawkha tharangi scheme kaya mari leinaba lenga kiloisangna haudoktuna tungan matengbang piduna yokhanaba honarakiba asina khudongchadaba sidagi nanthokpa ngamlaroidra haina hanglubada lan asi haurakthringai gi mamangdadi yen machinjak sing Guwahati dagi Imphal da purakpada subnatagi kilogram amagi mamal lupa 5.60 khaktama oirami haujikti kilogram amada lupa nipan yaure yen machinjaki mamal hengalakpada natana Guwahati dagi Imphal fawbagi marakta truck amana chathok chasin tawada tha amada yamdrabada trip 12 dagi 15 fawba oirami haujikti Guwahati dagi Imphal yauraknaba hotnabada jiribam romda chalaga NH37 paring da Imphal tamna lakpada yamdrabada numit 18 dagina 30 fawba changle yenau amana yonba yabagi changda mapung marai fara Gadaurabasi subnatagi numit 45 gi manungdani hariba numit asida manungda Guwahati dagi jiribam fawraga Imphal tamna purakpada lambida numit 18 changkhrabadi matau karamna yenau sing asi matam chana mapung marai fahanba ngamgadauribagi haina onsinuna hanglaki Imphal jiribam lambi su nong khajiktang tarakpaga mafam kharada landslide maslaina chingba toina thokpadagi yonanaba yen amasung yognanaba yenau purakpa truck singna numit masing yamna changhandana Imphal yausilakpa ngamde Highway asigi fibam fatabagi mathakta lambi asigi mafam kharada illegal tax lawrakpana su truck driver owner singda amuka hena khudong chahandrei jiribam dagi Imphal tamna yen amasung yenau yauna loaded truck sing lakpada su mahausagumna free flow free movement yadabadagi security force singi kenboy na ngak senduna laklibani hariba kenboy asidi numit khudingi lengana tharang tawbusu nate nongmada kenboy ani leiba yawrabasu subnatagi amakhaktamak leibasu yawi security gi kenboy na Imphal tamna laknabagi damak jiribam yausilaklaba loaded truck sing ngak senduna purakpadasu yam labada truck chama yankai dagi ian hende hariba truck masing sing asidi subnatagi yen amasung yenau khaktagi loaded truck sing purakpasu yade Manipur miyamgi life saving medicine numit khudingi sijinariba LPG yauna petroleum products amadi atai mathau taba pochai sing hapa truck sing supusilaktaba yadabanina nongmada kenboy ani tharang tawrabasu yen amasung yenau purakpa truck sing kenboy na konsinba ngamdaba matang su yawi maram sing asina atai chana thaknaba amasung tangai phadaba polam singi mamal atia pakna wangkhalakpagumna mapandagi pusilakpa yen amasung yenau sing atenba matamgi manungda Imphal yorokpa ngamdabagi mathakta mamal su kahena wangkhalakle asigumba khudongchadaba sing asidagi mamal hengatna yolabasu leibinaba Meeoi singi masing tatharakpana yen yonba amasung yenau loiba Meeoi singna sinpham asi thadoktuna atopada mai onsinbagi fibam leirakle haina su phongdoknarakhi Crude oil huranba Meeoi nipan phakre Rajasthan gi Balodra district fawduna chatliba HPCL gi pipeline huttuna crude oil huralamba Meeoi nipan Gujarat anti-terrorist squad na phakre Ahmedabad Rajkot highway da
HPCLꯒꯤ ꯄꯥꯏꯞꯂꯥꯏꯟ ꯍꯨꯠꯇꯨꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕ ꯏꯟꯇꯦꯜ ꯑꯃ ꯐꯪꯕꯗꯒꯤ ꯒꯨꯖꯔꯥꯠꯀꯤ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁ ꯁ꯭ꯀ꯭ꯋꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ 9 ꯑꯗꯨ ꯐꯥꯕꯅꯤ꯫ ꯃꯤꯑꯣꯏ 9 ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯥꯔꯠꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯟꯍꯤꯇ꯭ꯌ BNSSꯀꯤ ꯁꯦꯛꯁꯟ 35(1)ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯑꯄꯣꯛꯄ ꯖꯣꯔꯒꯦ ꯃꯦꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 69 ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯦꯁꯤꯁꯨ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯄꯣꯊꯥꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯔꯒꯦ ꯃꯦꯁꯤ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯄꯣꯛꯄ ꯃꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯦꯁꯤꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯁꯛ ꯈꯪꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯖꯣꯔꯒꯦꯅ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯖꯣꯔꯒꯦꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯃꯦꯁꯤꯅ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯦꯟ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯒꯁ꯭ꯠ 15ꯗꯒꯤ CJPꯅ ꯀꯦꯝꯄꯦꯟ ꯆꯠꯊꯔꯒꯅꯤ꯫ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤ CJPꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁ꯭ꯠ 15ꯗꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ CJPꯒꯤ ꯐꯥꯎꯟꯗꯔ ꯑꯚꯤꯖꯤꯠ ꯗꯤꯞꯀꯦꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯣꯒꯁ꯭ꯠ 15ꯗꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯇꯉꯥꯏꯐꯗꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯁꯣꯁꯤꯑꯦꯜ ꯑꯣꯗꯤꯠ ꯇꯧꯅꯕ ꯑꯃꯗꯤ ꯁꯄ꯭ꯔꯟꯁꯤꯡꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯅꯕ ꯑꯄꯤꯜꯁꯨ ꯇꯧꯔꯛꯈ꯭ꯔꯦ꯫ CJPꯒꯤ ꯐꯥꯎꯟꯗꯔ ꯑꯚꯤꯖꯤꯠ ꯗꯤꯞꯀꯦꯅ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯥꯛꯂꯤꯕ 15 ꯑꯣꯒꯁ꯭ꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯈꯤꯕꯒꯤ ꯆꯍꯤ 40ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯅꯤ꯫ ꯆꯍꯤ 40 ꯔꯣꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯁꯪꯁꯗ ꯚꯕꯟ, ꯑꯅꯧꯕ PM ꯍꯥꯎꯁ ꯁꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯆꯥ-ꯃꯁꯨꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕꯒꯤꯔ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯦ꯫ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ, ꯇꯣꯏꯂꯦꯠ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯤꯁꯨ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ 40ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯁꯦꯝꯗꯣꯛꯅꯕ ꯑꯃꯗꯤ ꯐꯒꯠꯍꯟꯅꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯔꯛꯈꯤꯕꯅꯤ꯫